Christiano Ronaldo gi nauna hangliba YouTube account asina pung taraga ni thoi gi manungda subscriber crore ma haibadi 10 million lan mangamkhre. Ngasi gi video asida hauzik kanna viral oiriba Christiano Ronaldo gi YouTube journey gi matangda khara kupna nei naminasi. Video asi myamne hena vap tanaba point mari thokna khaidok sage. Christiano Ronaldo na YouTube channel hangbada athingba thambra. Thamlaga handak hanglibasina karigi. YouTube channel hangba pung taraga ni thoi gi manungda matau karamna golden play button fanglibano. Hauzik phawagi mahaki YouTube income asi kayamukti oigedage amadi YouTube da Christiano Ronaldo na subscriber kwai wangma misak ama oirakadra. Video asi hodringai channel asida sangbirpa ahanba viewers singna channel asibu pungning thogat poina like amadi subscribe tawsinbiramu. Number 1. Portuguese footballer Christiano Ronaldo se YouTube channel hangbada thingba thamki. Adubu thinglibasi YouTube na nate. Player asina Real Madrid ta sanaringai social media sinabada yamna strict oiba rule kya ama thamlammi. Masida YouTube channel hangba yadaba sisu yauribani. Real Madrid na paisa piduna player sing asi laibana maram oiraga player sing asi Real Madrid ki right ni. Makoina si taw natraga tawnu haibada adum yadauribani. Masina sumaram oiraga Christiano Ronaldo na YouTube channel hangba yakidabani. Karigumba Ronaldo na channel ama hanglena khallasi. Masda sponsorship tawbiyu haina harakadaba mayam sing asidagi soglakadawriba si club adugi sponsorship ta conflicts kya ama tholakani. Masina su social media da players sing asina active oiba si Real Madrid club asina pamkidabani. Adubu 2019 da Ronaldo Real Madrid tagi Juventus ta lagle. Anowo club asida laklaba matungdadi social media ge athingba si yamna thamlamde. Masdagi 18 December 2020 da mahakna YouTube channel ama hangduna videos kya thagatki. Adubu channel adu hojikti fanglaroi delete tawkhre. Asumna 2024 ge 21 August da Youkhre Christiano Ronaldo haiba ming asi sizinaduna channel ama create tawki. Adubu ngakibadi magi channel asi pung taragani thoi fadringai video taragamapan upload tawduna subscriber 10 million hena fangba ngamki. Thagaliba video khuding 1 million yaudaba videos amata su yaude. Number 2 da YouTube hangba pung taragani thoi gi manungda matau karamna Christiano Ronaldo na golden play button fanglibano. Karigumba channel amana 1 lakh subscriber yauraba adu oiba taragadi 3 to 4 weeks ki manungda silver play button YouTube tagi yaurakani. Milestone shipping tawbasi lairiba mafam adugi makayam na poli. Adomna USA da laibo orgadi pung khara da shipping tawba ngammi. Aikhoina India dagi orgaso main cities singdagi yam thapna border manakta laikhiba maramna shipping tawba matamda hafta ahum dagina mari fawba sanglibani. Asumna Christiano Ronaldo gi golden play button asi YouTube warehouse ka yam naknana laibadagi 12 hours ki manungda milestone asi yam thuna fangba ngamkhibani. Adugo wafam amana Ronaldo gi 10 million yobage golden play button asi YouTube na special oina mangjauna na arrange tawduna thamkhrabani. Masina su 10 khraba 12 hours ki manung asida Ronaldo na golden play button asi phangba ngamkhibani. Number 3. Hauzi fawagi Christiano Ronaldo gi YouTube ki income asi kayamukti oigani. Christiano Ronaldo gi YouTube income asi 1k da $2 dagi $12 fawba oi. Adu orgadi mahaki apunba videos taraga mapan asigi views sing asida amamamta oina pathoktuna kya oi haibadu yengbiyo. Magi fangliba views sing asiga hargadi CLD sathina wangkhre. Adubo hoji fawagi di 24 hours fadribanina website amatana mahaki income gi matangda officially phongba leitri. Adumoinamak khangjinba yaba amana Ronaldo gi primary source of income asi YouTube tagi natte. Khangjinba yai mag asi malemgi highest paid athlete singi manungda amu oribani. Number 4. YouTube ta subscriber kwai wangma misak Christiano Ronaldo na oirakadra. Hauzi fawagi YouTube ta subscriber kwai wangna leiribasi Mr. Visni. Mahaki apunba subscriber 310 million hena leiribani. Adudi aikoi Ronaldo ga Mr. Vis ka compare tawraga muktang yengsi. Mr. Vis na YouTube tawraklibasi chahi mapan farakle. Mana YouTube hangakpa matamda mahaki chahi asi taraga humdoi khak suki. Ronaldo na YouTube hanglakpa si video semningai asi fawda
17 hours fare. Matam asi fawda Christiano Ronaldo gi apunba subscriber 10 million sena fangduna YouTube ki history da khwai thuna 10 millions yoba ahanba YouTuber oiri. Hauzik kariba mahaki subscriber masing asi yengdagadi tha ani da Mr Beast pu overtake tawba yabagi oithokpa leiribani. Christiano Ronaldo na mahaki video singda subscribe haibagi mahut subscribe haribagi maram khanglagadi comment ta thambiramu.